Manipur gi maru oiba pausing ma'am da share tawjage ahanbamaktada kom da tabadagi angang machin manau sire Kangpopi district ki Saikul sub division gi manung sanna NG Phainom village da leiba imung amagi pikliba sahi taret amari sahi mapan suroba machin manau nupi masa ani imung adugi yum gi maning da leiba kom amada tabadagi ngarang laikatnaba ngamdana laikhidre haidi Pausina hai imung adugi yum gi maning thangba sarukta litrin sanabagi damakta kom takhoktuna thambada handak nong surakpadagi ising pik thana laikhi Maduda angang ani adu soibadagi tasinbadagi laikatnaba ngamdana laikhidabani haidi laikhidrabi angang ani dugi apokpagi ming lunjahau khongsai amadi mamagi mamingna nengnei hoi khoisai kawi han pausna makhatana fungdorokli mayam nongsi yam kanna tare duna background music si katang mayam da sarangna ba forum lani Manipur gi Chief Minister na social media de active oibadagi miyoi ama loan fangadori Manipur gi Chief Minister N Biren na social media de active oibagi mahaina dukan masa ama famduna hingliba miyoi ama araiba mong da loan fanglaba yai Manipur gi Chief Minister N Biren na tha asigi saja taraga mari ta ma ki Facebook account da start up scheme ga mari leina post ama thagat ki post adugi comment dukan phambani haiba miyo amana mahakpo araiba mongda lupa lak mga taruki loan masa ama pibina ba haijaraki loan su matam sana singjage haiba wafam sing iduna loan pibina ba CM gi pukning singsilaki comment adugi pakhumda Manipur gi Chief Minister N Biren assembly road ta leiba Manipur State Cooperative Bank ki manager unabi haiba wafam sing thamlakpaga loinana CM ga phauna re haiba wafam sing thammu haina comment halaki Atopa maru oiba pau manamo positive patient ahum amasu laikhidaba taraga taruk sukre Manipur gi ahanba COVID patient layeng kiba Dr. Uthan positive oire RIMS amadi Jenims ki COVID care layeng lakhiba COVID-19 positive oiba patient ahum ngasi tungan pungphamda laikanaba ngamdana laikhidre hairi makhoi ahum asi tharaga state asida COVID-19 na sian kiba migi masing taraga taruk sukre ahan bigi oina RIMS ta laikhidraba positive patient asi thasigi Sacha taraga mari da COVID-19 positive oibadagi RIMS ki COVID care admit tawduna laikatna rakhibane ma ngasi ayuk pung 8 minute nipuram setpada laikatnaba ngamdana laikhidabane hairi laikhidraba miyu asi koirengai da leiba samaga marf ko nithu siuba BSF battalion da posting tabane hairi masagi sai nipuga mari rom sukhrai ma kidney uramic encephalopathy amadi Enamia naduna laikatna rakhiba patient hairi ani suba oina hospital asimaktada positive oiba masagi sai maudraga marirom sukraba Thawal district gi miyo amasu laikatna bangamduna laikhidre hairi amaromda Jenims ta laikhidraba positive patient asi masagi sai khumdraga humdoirom sukhibaga loinana Imphal West district ki manung chanba wahengbam laikai dagi ni hairi imhak tha asigi taraga marida COVID-19 positive oibadagi Jenims ki COVID care admit tawduna layeng sathrakibane ngase yu pung tarom tabda laikatna bangamduna laikhidabane miyo ani asi tharaga Manipur COVID-19 positive oibidagi laikhidaba migi masing taraga taruk sukrai amaromda state asigi oina ahanba COVID-19 positive patient layengbada asauba thaudang lokhiba Jenims ki Dr. Uthan COVID-19 test tobada positive oire hairi mag Jenims ki COVID ward admit tawduna layeng sathaba hokre hairi magna positive oirakpada lamdam asigi lusingba sing yauna miyamna athubada COVID tegi fagalaknaba taibang mapugi mafamda thongnikre Raja Sabha ki MP su oiriba Manipur ki ningthau laisemba sana jaubana Dr. Uthan bu athubra fagalaknaba thongnikre panba yabadi Dr. Uthan na ahanba oina positive oikiba thangmai bandagi bimi bu layengbada achoba thodang lokhibane loinana matam kharagi mamangna Jenims COVID ward ta matam sana duty torokpa maramna anaba layeng lingaida wantharakibagi pau laikhrabane masa ngamdrabasu COVID patient singbo layeng kibagi video social media da viral oirakpadagi lebak miyamna makpu ikai khomnaba utkibane Manipur gi Chief Minister masamangna Dr. Uthan bu puning thotkibane nesu pausina makhatana fungdorakli atopa khangjinmada kanaba maruoiba paw manamu layong uttaba positive patient sing yumda laibagi SOP lauthokre lamdam asida COVID-19 positive oiraba adubu layong uttaba amadi ka hena ludaba anaba singna home isolation tawnaba thorong laingana lauthokibaga loinana positive patient singna ingadaba sana kaulon sing asi Manipur langana lauthokre sana kaulon sing asigi matung ina home isolation asi COVID-19 positive oiraba su ka hena layeng sathaningai oidaba amadi layong uttaba singi oina tawba yaragani Laiba asigi state kya home isolation gi thorang asi pangthoknari Delhi dadi anabagi sada yankairom di home isolation tawri patient singna isolation tawduna yumda lairabasu medical officer amana lusingba doctor singi kangmuna kupna yengsinduna laigani phone gi khuthangda nungti gi su wari saduna pau phawgani haidi
ꯆꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯔꯨꯑꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯇꯝ ꯊꯥꯔꯕ ꯃꯤꯔꯣꯟꯕꯤꯁꯤꯡꯗꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯒꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯐꯤꯡꯒꯔ ꯇꯤꯞ + ꯑꯣꯛꯁꯤꯃꯤꯇꯔ ट्रिपल लायर मास्कना सिंबसिंग मतिक चाना पीगने होम आइसोलेशन तौदुना लैरिबा युमदुगी मियोय खुदिंगमक्सु RT-PCR टेस्ट तौथोकनी अमादि आइसोलेशन गी मतमना नुमित 13 नि ओइगनी हाइरि अमरोमदा हिरामसिग मरी लैनना हेल्थ एंड फैमिली वेलफेयर मिनिस्टर ना सोशल मीडिया दा थगलखिबा पोस्ट अमदा हाइ होम आइसोलेशन तौबसु ICMR ना अयाबा पी अमदि स्टेट क्यादा तौनरी मियोय खुदिंगमक होम आइसोलेशन तौगनी हाइबा लैते ICMR गी क्राइटेरिया सुबा अनाबसिंग अदुखा थौरांग असि तौबगी अयाबा पीगने हैनसु पाउसना मखाताना फोंदोरक्ली अतोपा मरुओइबा पाउ मनमु सिंगनिंगाय ओइबा मोंगना नुपा अमा थरु यान्दुना सिरमले सिंगनिंगाय ओइबा मोंगना मियोय अमा बिष्णुपुर डिस्ट्रिक्ट की मनुंगसनबा निंगथौखोंगी थंबाल हौबी उकुम थोंग वार्ड नंबर 1 ना ngarang थरु यान्दुना सिरगा लैरमले हाइरि लाइखिद्रबा मियोय अदुदि लाइश्रम अंगंबा एलाइस जोन सै कुनगोमदे अपोक्पा एल बिरेन निंगथौखोंग dispensary ward number 14 amadi ngarang pung boro makhairom tabada makhut animak punsinduna thambal hobida siraga lenamba thengnakhibane asi bahaksang forensic science ki kangmuna lakhatuna hauji rims ki mokta thamgrainasu pausna makhatari payamna nuaitaba maruoiba paw manamo nupi masa ama nupi oibigi ikai khumnaba mangan bikrei haukiba August 13 gi ayuk pung 13 rom taba matamda dukana pot laiba lakwi sei 13 rom da ngairibi nupi masa amma bunamduna nupi oibigi ikai khumnaba mangan bikrei thaudo adu siena bunupa adu ain gi oiba serak pi yu haiduna ngasi sangai yumpham mairel khulda miyam gi oiba mifam pangthokre thaudo adu sienariba miyoidu thawal PS ki manungsanba sangai yumpham pulai pokpi Salamasadi MD Sikit Ali Sai Kuntra Gatret Apokpa MD Sujat Ali Elai Sada Ali Kawi MUAC Lord Kibadagi Hauzik Tiba Kangdana Lady Hairi Taudosi Matang Ngasi Mairel Kul Youth Development Association na Sinduna Miyam Yoba Mipam Mapangto Kray Mipamaduda ZAC ama CM dun Maralay ba Miyu Atuba Matamda Paduna Ain Yoba Serak Bibinabaga Lunana Civil Society Organization Kiano Mating Pangbinaba Appeal to Kren's Paus and Makatare Duga Hazizik फंगबा खनबा पाव मगी मतुंग इन मैम अपडेट पीजरके अदुगुमलबा सही तरह तरे खत ngairibi nupi masa ma kai khunba mangan khiba adugum accused adu phare hairi adukana accused adu test tobo matamda COVID-19 positive oiram hena su paw sina makha tar yamna nungai tab thodo amani ma'am adugo ma'am aina pathok sa khibi ja soi khiba lan khiba ma'am yaroga su ma'am ngak pigani do anawo paw hek lakpaga ma'am da update pi bangamna bo khona jarake nungsi biduna ma'am na video su like amasum share to bi amasum sungsu soiduna gi channel su subscribe to bidaba miyo yobi ragadi subscribe to biramo share ga ma'am video su matang sa lu sinjarage do hay ayung atamo angan bagi paw update pi jarake thank you